시원해 타글어 능 비디오. 누ꯉꯥꯏꯔꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯩꯀꯥꯏꯅ ꯌꯦꯡꯉꯨꯗꯨ ꯑꯩ ꯅꯨꯄꯥ ꯁꯣꯝꯗ ꯁꯥꯏꯀꯜ ꯄꯝ ꯀꯟꯅ ꯍꯥꯜꯂꯤ ꯉꯁꯤꯗꯤ ꯁꯟꯗꯦꯅꯦ ꯐꯤꯟꯂꯦꯟꯗ ꯄꯨꯡ 3 ꯇꯥꯔꯦꯀꯣ ꯏꯕꯥꯅꯤꯁꯦ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯆꯤꯡ ꯑꯃ ꯂꯩ ꯑꯗꯨꯗꯒꯤ ꯂꯩ ꯍꯦꯛꯎꯁꯦꯅ ꯂꯥꯛꯏꯅꯦ ꯁ꯭ꯇꯤꯌꯔꯁꯦ ꯍꯥꯟꯅ ꯂꯩꯔꯝꯗꯕꯅꯤꯀꯣ 460 ꯁ꯭ꯇꯦꯞꯁꯅꯦ ꯍꯥꯏꯌꯦ ꯑꯩꯗꯤ ꯀꯥꯕꯗ ꯂꯣꯏꯔꯦ ꯐꯖꯔꯦ ꯈꯣꯡꯆꯠ ꯌꯥꯗ꯭ꯔꯦ ꯂꯩ ꯈꯔ ꯃꯔꯤꯒꯦ ꯁ꯭ꯋꯥꯏꯗꯒꯤ ꯂꯩꯁꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯍꯧꯔꯝꯕꯅꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯁꯝꯃꯔ ꯂꯣꯏꯈꯔꯦ ꯑꯣꯇꯝ ꯍꯧꯔꯛꯄꯗꯒꯤ ꯂꯩꯁꯦ ꯃꯔꯥꯡ ꯀꯥꯏꯗꯔꯦ ꯑꯗꯣ ꯁꯝꯃꯔꯗꯗꯤ ꯂꯩ ꯌꯥꯝꯅ ꯍꯧꯋꯦ ꯑꯗꯨꯗ ꯌꯥꯝ ꯐꯖꯖꯥꯠꯅꯤ ꯁꯤꯒꯤ ꯍꯥꯏꯗ꯭ꯔꯦꯟꯖꯥꯁꯤꯅ ꯑꯩꯒꯤ ꯍꯁꯕꯦꯟꯒꯤ ꯑꯣꯐꯤꯁ ꯃꯅꯥꯛꯇꯒꯤꯅꯤꯀꯣ ꯌꯦꯡꯉꯨꯇꯨ ꯑꯣꯇꯝ ꯍꯧꯔꯦ ꯃꯅꯥ ꯃꯁꯤꯡꯒꯩꯁꯦ ꯂꯣꯏꯅꯃꯛ ꯕ꯭ꯔꯥꯎꯟꯅꯤꯁ ꯆꯪꯉꯦ ꯌꯥꯝ ꯐꯖꯗꯧꯔꯕꯅꯦ ꯍꯧꯖꯤꯛ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯗꯗꯥꯒꯤ ꯀꯦꯝꯄꯁꯅꯤꯀꯣ ꯆꯥ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯑꯒ ꯊꯕꯛ ꯍꯧꯔꯒꯦ ꯉꯁꯤꯗꯤ 어제 진이 합주가. ꯑꯣꯠꯂꯣ ꯑꯩ ꯀꯥꯎꯋꯦ ꯁꯤꯁꯦ ꯍꯤꯜꯂꯛꯄꯅꯤꯀꯣ ꯀꯩꯗꯧꯔꯦ ꯂꯣꯏ ꯂꯣꯏꯔꯦ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯛꯑꯒꯦꯀꯣ ꯁꯤꯗꯤ ꯎꯠꯇꯤ ꯑꯣꯏꯅ ꯍꯧꯔꯦ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯀꯩ ꯍꯥꯞꯁꯤꯒꯦ ꯈꯜꯂꯝꯕꯅꯦ ꯑꯁ ꯏꯪꯉꯦ ꯁꯤ ꯈꯔ ꯍꯥꯞꯄꯒꯦ ꯈꯔ ꯊꯠꯀꯦ ꯃꯄꯥꯟ ꯁꯥꯔꯦ ꯑꯩ ꯐꯗꯤꯒꯣꯝꯁꯦ ꯆꯥꯎꯗꯤ ꯆꯥꯎꯖꯔꯦ ꯑꯇꯩꯗꯤ ꯍꯥꯞꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯪꯒꯥꯝ ꯍꯥꯞꯅꯕ꯭ꯔꯣ ꯍꯥꯞꯄꯔꯣꯏꯒꯦꯗ ꯁꯣꯗꯥ ꯕꯥꯏꯒꯞꯁꯦ ꯏꯪꯉꯤꯉꯩꯗ ꯍꯥꯞꯀꯗꯕꯅꯤꯀꯣ ꯈꯨꯝꯖꯤꯜꯂꯦ ꯁꯧꯗ꯭ꯔꯤꯕꯣ ꯉꯥꯏꯔꯁꯤꯀꯣ ꯃꯔꯣꯏ ꯃꯔꯥꯡ ꯀꯩꯀꯩ ꯁꯣꯏꯔꯨꯔꯒꯦ ꯇꯤꯜꯍꯧ ꯂꯩꯔꯦ ꯑꯗꯒꯤ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯍꯩꯔꯤꯕꯣꯞ ꯈꯥꯃꯦꯟ ꯑꯁꯤꯟ ꯃꯅꯥ ꯁꯤꯡ ꯁꯤꯁꯤꯅ ꯀꯩꯅꯣꯅꯦ ꯐ꯭ꯔꯣꯖꯟ ꯍꯋꯥꯏ ꯃꯨꯕꯤꯅꯦ ꯇꯦꯖꯄꯇꯥ ꯐꯖꯅ ꯁꯧꯔꯦ ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯤꯀꯣ ꯁꯤꯁꯦ ꯀꯨꯀꯔꯗ ꯑꯗꯨꯝ ꯀꯥꯝꯊꯣꯛꯄꯁꯨ ꯌꯥꯏꯑꯕ ꯑꯗꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯃꯑꯣꯡꯗ ꯊꯣꯡꯅꯤꯡꯕ ꯄꯦꯠꯇ꯭ꯔꯤꯐꯥꯎ ꯁꯧꯍꯜꯂꯅꯤ ꯑꯗꯨ ꯃꯊꯪ ꯎꯠꯆꯔꯛꯑꯒ ꯌꯦꯡꯉꯣ ꯑꯣꯀꯦ ꯏꯟꯖꯥꯡ ꯍꯥꯞꯆꯤꯜꯂꯁꯦ ꯐꯥꯔꯁꯇ ꯍꯋꯥꯏ ꯃꯨꯕꯤ ꯍꯥꯞꯄꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯅ ꯁꯣꯏꯔꯗꯤ ꯑꯩ ꯈꯪꯗꯦꯀꯣ ꯍꯧꯇ꯭ꯔꯗꯤ ꯑꯩ ꯅꯠꯇꯦ ꯁꯤ ꯍꯥꯞꯆꯤꯜꯂꯒ ꯍꯣꯔꯦꯟ ꯁꯣꯛ ꯇꯧꯕꯗ ꯑꯃꯨꯛ ꯍꯥꯞꯇꯣꯏꯅꯤ ꯍꯣꯏ ꯀꯣꯕꯤ ꯌꯥꯝ ꯍꯥꯞꯄꯅꯨ ꯌꯣꯡꯆꯥꯛ ꯌꯥꯝ ꯍꯩꯔꯤꯕꯣꯞ ꯁꯤ ꯌꯨꯝꯗ ꯄꯨꯔꯛꯄꯅꯤ ꯃꯄꯥꯟꯗ ꯉꯥꯛꯇꯪ ꯊꯝꯁꯤꯔ ꯈꯜꯂꯦꯕ ꯑꯌꯤꯡꯕꯗ ꯍꯥꯏꯗꯤ ꯀꯩꯅꯣ ꯏꯁꯤꯡꯁꯦ ꯃꯅꯝ ꯆꯠꯈꯤꯅꯕ ꯑꯣꯀꯦ ꯑꯗꯨꯗꯤ ꯀꯣꯟꯅ ꯄꯥꯛꯄꯝꯗ ꯇꯧꯋꯣ ꯀꯩꯀꯥꯏꯅꯣ ꯏꯪꯉꯦ ꯑꯣꯀꯦ 액시덴 ꯊꯣꯛꯑꯦ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯄꯣꯛꯀꯅꯤ ꯐꯖꯅ ꯃꯌꯥꯝꯁꯦ ꯁꯣꯛ ꯇꯧꯕꯒꯤ ꯇꯞ ꯇꯞꯅ ꯍꯧꯔꯛꯑꯒ ꯆꯪ ꯍꯤꯡꯆꯥꯕꯤ ꯁꯧꯍꯜꯂꯒ ꯃꯨꯊꯠ ꯌꯥꯔꯅꯤ ꯁꯤ ꯁꯥꯅꯤꯌꯦ ꯌꯥꯔꯦ ꯀꯩꯅꯣ ꯁꯤꯅ ꯍꯥꯞꯊꯔꯛꯑꯒꯦ ꯃꯤꯔ ꯃꯃꯥꯗꯨꯗ ꯍꯥꯞꯂꯒ
ꯍꯥꯞꯄꯨꯅꯨꯗꯨꯗ ꯌꯥꯝ ꯌꯥꯝꯃꯦ ꯑꯗꯨ ꯍꯥꯞꯄꯗꯤ ꯍꯌꯦꯡ ꯆꯥ ꯌꯥꯔꯣꯏ ꯁꯣꯠ ꯁꯣꯠ ꯂꯥꯎꯔꯅꯦꯕ ꯁꯤꯡꯖꯨ ꯎꯇꯤꯒ ꯅꯨꯡꯗꯥꯡꯒꯤ ꯎꯇꯤ ꯆꯥꯃꯤꯟꯅꯔꯁꯦ ꯍꯥꯎꯗꯧꯔꯕꯅꯦ Nahita. 지금 윰제 지금 윰제 뭐지 그게 라이브 이렇게 보내는 이는 것보지 안도 안 달래네. ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯅꯦꯕꯔꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯕꯔꯊꯗꯦꯅꯦ ꯑꯗꯨꯒꯤ ꯗꯦꯀꯣꯔ ꯇꯧꯕꯗ ꯍꯦꯜꯞ ꯇꯧꯕ ꯂꯥꯛꯏꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯅꯧꯕ ꯀꯣꯟꯇꯦꯟ ꯑꯃꯒ ꯑꯃꯨꯛꯀ ꯊꯦꯡꯅꯔꯁꯤꯀꯣ ꯕꯥꯏ ꯕꯥꯏ